Wari asi haudrikan mamangda aigi nungsizaraba subscriber singda wafam amatang thamjage madudi haukiba video singda give away gi lucky draw tawkhrabra haina hangbirakpa yawi haujiki oina tawjadri suksoi soidana athu matamda tawrani give away asida saruk yabigani haiduna chawakna mi lising amaga chamaro comment tawbirai hairiba comment sing asi ibadi haujare adubu marakta video su thagataba yadaba aduga yumda suti lakpagi mari mata maruk mapanga thengnaba khotnaba tawbada khara busy oibaga lucky draw asi kitang thengtharani mayamna khara patient lebiu aina haijari si aigi oiba personal issue ni adubu mayamda khanghanbana fai haibadagi ofam asi aina thamjabani susoi soidana give away gi video ai thagat charakani hautikti wari asi da mai onselasi 2025 ki June gi tang kunmanga Gujarat ki Banaskantha district ki Dantia village da laiba Senda Bhai Patel gi damaktadi numit asi yamna awabagi mikup amakhakni kaigino hairagadi mahakki makhutmakna machanupi chahi 19 khakta ngairibi Chandrika gi aroiba mathau mangam pangthokpagi mai churamaga halakpata ngairami machanupi leikhidabagi awabada saruk yaba lakhiba yumlonnabagi miyoising mari mata amadi mahakki khungangi miyoisingna Chandrika matau karamna leikhidabano hangbada Senda Bhai Patelna mahakki machanupi heart attack tawraga leikhidabani hairami ngasi aikhoigi leibaksida naha oiriba miyoi kaya ama heart attack tawraga sibasi ngakningai oidre yamna common oiba thodok ama oire Senda Bhai na machanupi heart attack tawraga sibani haibasida kananasu thajadaba haibadu oide mama mapa oibasingi mitmangda machana leikhidaba thokpasi makoida yamna nuwaijadaba ama fawi amasung thodok asidadi Chandrika yamna naha oiribi masagi chahi 19 khak subata sungairibani punsigi khongsat asida fangliba awaba asi machanupi Chandrika na siriba numit asigi numit 13 nigi mamangda mahaki punsigi career ama semgatnaba sem saba haurami haiba wakalsida amuk hena mama mapabu nungai halamde larik laisuda thawai yaujabi Chandrika mahakna pikhiba doctor tamnabagi NEET exam su June gi tang 13 da result laklami exam asida 478 ki mark fanglami adubu haukhiba chahidadi Chandrika na fangchiba mark si suknatagi 380 khaktani 478 mark fangmasida Chandrika yamna harawrami mahakna thajarami madudi mark asina mahak college ta doctor tambagi admission fangma ngamlani khalami amadi mahakna khanjariba doctor ama oibagi manglansi mangfaunarani khalami adubu ngasigi punsi khongsat asida aikhoina khanjariba manglan asiga punna aikhoibu asibana karama matamda puduna chakigani haibasi kanana su khangmangamde yengbadadi Chandrika gi misi asi mahakki matam yoroktuna siba misi amakhak oina malami Chandrika na sikhraba matung numit nifuni 20 leiraga haibadi 2025 ki August ki tang tarukta sarkar gi office ta file tawduna leiba che amana misi asigi matangda mathak makha onthoklami 2025 ki February gi tang kun mathoi mafamna Gujarat ki Palanpur bus stand da leptuna leiribi Chandrika mahaki hostel da hannabagi damak bus ngaiduna leiri Chandrika Palanpur da doctor tamnabagi entrance exam ama oiriba NEET ki preparation tawnaba mafam sida lakhibani aduga hostel amada mahak leirami numit asida yamna kuina bus laktabana maram oiraga ngalambadagi su mamsalaklami haujikti Chandrika bus laktabana maram oiraga hostel da hanbagi pambaisi lambi da lakpa mi amadagi lift laubanatana atopa pambai amata leiramde matau asumna mahakna arakpa gari singbu khut haiduna khambina ba haijaraga leirikan maraksida bike ama thauduna lakpa masagi chahi kulumdoi suraba Hares Saudorina Chandrika na lift tawbinaba hotnaraga leibado ubadagi mahaki bike adu khamlami Chandrika na mahakna thengnariba khudongchadaba adu sandokna hairami wafam asi taraga Hares na hostel fawba tekta kaidana thinbiramage haibagi thajaba piaduna Chandrika bu mahaki bike ta tonghalami Chandrika gi wakalda Hares gyan taba nupa ama hek yengbada mali bus stand dagina hostel chatpagi marakki lambi sida sanakhiba wari singa sina Chandrika gi makokta
Hares si afaba mi amani haibagi mami amakhak tarami. Somda Hares su Chandrika ga wari watai tawbasida yamna kuina khangnarakpagi ihul amakhak faurami. Matau asumna wari tauna makhoi ani phone number su pinarami. Bus stand da makhoi ani thengnakiba asi ko incidents amakhak natte mapu mahakna makhoi ani bu sakhang maikhangnaba semlakraba warigi saruk amakhakni. Kaigino hairagadi masigi matungda makhoi ani kaigumba kandana message oina aduga kaigumba matamdana phone da wari watai yamna tawba hawrami. Wari sum toina sarapasidagi makhoi ani thengnaba unaba sidagi amuk makhoi ani nungsi lambi da punna khongdaminaraklami. Sahi 19 surabi Chandrika amadi sahi 12 suraba Hares ki marakta lainarakliba nungsigi mari asigi haurakpada Haresna mahaki haukraba punsigi matangda wa amata lotuna Chandrika da loinamak haidoklami. Mahakna Chandrika da mahakti yum kai palure aduga macha amsu leire adubu matai manau anigi marakta haujikti mari amata leitre aduga nupi asiga lemhobo mari amata su leitre haina hairami. Chandrika na Hares ki mathamoi sengba asi uraga nungsiba khak natana Hares busu yamna thazarami. Matamdi sum leptana chatki makhoi anina nungsi ichel sida tauthaduna leirikan marak sida punsi chupa makhoi ani punna himinani haibagi wasaksu sakminarami. Makhoi ani koibasu chatlami kaigumba matamdana Mount Abuda aduga kaigumba kandana Mahesanada koiba chatli. Masigi punsigi tangkak asi Chandrika da yamna nungaizarami. Nungdin chukpasina Chandrika larik tamai onsali aduga numidang wairam free oirakpadana Hares ka wari watai tawba thengnabana chingba tawi. Mataw asumna yamna nungaina ayatpa leitana chen tharamba makhoi anigi nungsi ichel tha ahumgi matungda challenge amana Chandrika gi punsigi lamaisi asibagi khayata tahankirami. Tha ahumgi matung 2025 ki Jungi tang manga numitsida yamna awabagi figamda Chandrika gi imung manung Gujarat ki Tharar Police Station da chatlami. Mafam asida mama mapana makhoi gi machanupi Chandrika mafam khangdana mangkhre thiba fangdre haituna police ta kapladuna wari tamlami. Awaba pumnamak fatharaga Chandrika gi mapana machanupi tha amagi mamangda NEET ki exam pinaba mayumda laklami aduga makha tanasu yumda leirami. Adubu ngarang haibadi Jungi tang mari 2025 ki numitsida yumgi thabakka mari leinana yumgi mapanda chatkibani adubu mahakti yumda halakidre hairami. Chandrika gi phone chu chatte magi maruk mapang amadi mari matada hangbadasu moiga paw amata faunade lakpasu lakte hairami. Yumgi akoibada leiba mafamsi kaithel amadi Chandrika na chatlamba yai haiba mafamsingsu loinamak chatuna yenglure adubu Chandrika gi clue amata fangmangamde hairami. Police na yamna thuna kidnapping gi case ama file tawrami. Chandrika gi phone asi surveillance tawduna mahakpu thiba police na hawrami. Police na yamna thuna action lakhotpa asigi kanabasu fanglami. Case lakhotlaba matung numit nini leiraga haibadi 2025 ki June gi tang tarukta Chandrika gi phone gi location Gujarat ki Ahmedabad ta thoklami adubu police ki team amana mafam asi yawa matamdadi mahaki phone gi location asi mafam kaya amada hongduna utpa thengnarami. Pung kharagi matungda Chandrika gi phone location Rajasthan gi Udaipur da muklami. Adubu hairiba location asigi movement asi Udaipur da leplamde. Udaipur dagi Ujen dagi Gwelar dagi Jaipur amasung Jaipur dagi June gi tang tarada Rajasthan gi Bala Sahar da Chandrika gi phone location amuk utlami. Masigi matungda Chandrika gi phone location makhatana hongbale phirami. Maramasina June 12 gi numidang gi pung 10 tawa matamda Black Scorpio anida police ki team ama Chandrika gi mabung Hira Bhai ga loinana Rajasthan gi Bala Sahar resort ta laklami. Resort asigi room amadagi Chandrika amadi Hares punna fanglami. Masan nupina nupa amaga punna room amada leirambado ubada mabungdi mai hobu makai saurami. Nakal amaromda yengragadi nupi nupa asi adult oiraba mi ngaktani. Adubu mafam sida lakiba police na makhoi animaki phone fazilami aduga tongan ba gari da pamhalami. Chandrika na mayumda thakirami aduga Hares puna
Tharar Police Station da puduna laklami. Gujarat si dry state amakhakni maram asina license yauduna yu yonba yu puba amadi thakpasu yate. Hairiba rule asi thugaibagi yamna kuirabagi mamangda Haris ki mathakta case ama lakhatkirami. Wafam asi police na Haris ki pass record check tawbada fanglami. Ariba case asida yumpham oiraga police na Haris pu jail da thazilami. Mathangi numit 13 June 2025 ta police ki mangda Chandrikana statement ama pirami. Statement asida Chandrikana mahak mama mapaga punna laizage Haris kadi layo pamde hairami. Statement asida yumpham oiraga police na case asi matang asida loisin kirami. Case asi yamna santi oina loisin khrabasu mafam asidagi haurakhiba akanba nonglai amana miyoi kaya amagi punsidi mang takhalami. 21 June 2025 ta Haris na jail dagi bail da hek tholakpaga magi lawyer gi matengna High Court ta habeas corpus petition ama file tawrami. Habeas corpus hairibasi court ki yathang ama khakni. Yathang asida police natraga any authority amana miyoi amabu faduna punduna thamagadi miyoi adu legal gi evidence ta favani haina utkadabani. Kaigumba utpa ngamdaba taragadi yamna thuna miyoi adu thadokadabani. Court na Haris ki petition asi approve tawraduna 27 June da hearing ki matam tharami. Hearing numit asida Patel ki family Chandrikabu puduna court ta lakpa tarami. Adabu Chandrikabu yamna ujaningba Haris ki sangsar si mikup amada pumsai sai kirami maramdi Patel gi imungbu represent tawriba lawyer na Chandrikabu purakpagi mahutta mahaki death certificate oina court ta thamlami. Sibagi maramna heart attack ni haina irami. Wafam ase tabada Haris ki thamoi manungda khangba ngamdaba maichak amakak faurami. Court na death certificate asi kayamuk yamna sengni sengde yenglaba matungda case asi matang asida loisin kirami. Haris na Chandrika sikre haibasi suktha thazba ngamnamde. Maram asina Chandrika sikre haibasi chumira lalira khangdoknaba Haris na Chandrika gi yumgi akoibada laiba miyoi singdagi khangdoknaba hotnarame. Mafam asigi miyoi singna 25 June da Chandrika heart attack tawraga sikre haina hairami. Adubu haujiksu Haris ki thamoida Chandrika sikre haibasi suktha thazo haiba yaramde. Maram asina mahakna police station da chattuna Patel gi family gi mathakta complain ama tawrami. Mahakna Patel gi family na machanupi Chandrikabu heart kre haina maral sirami. Tha ama lairaga 31 July 2025 ta SP Akseras Makwana investigation gi order ama thoklami. Masigi matung thangnaba numita ASP Suman Nalana case asigi commander oirami. Case asigi investigation tawba yamna lurami. Kaigino harigadi CCTV footage su laite aduga phone location gi clue su amata laite. Maram asina police na Chandrika gi imung manung kaukatuna wahang pahong tawba haurami. Chandrika gi uncle Sibaram amadi cousin Narandasu wahang pahong tawrami. Wahang pahong tawba asida imung manungi paukhumda police na singnaba khara lairami. Haris na police ta pirakhiba evidence ama makoi mayam gi mamangda uthoktuna thamba matamda Sibaram amadi Naram na madu ubada makoi ani laitafam khanglamde. Makoi ani na Chandrika gi punsigi matangda imung manungna lotchanduna thamlamba awaba aronba warising luthokpa horaklami. 2025 ki May tang mari NEET ki exam thaba lakhiba Chandrika exam piram laga hostel da amuk chatnaba sem saduna lairami. Adum oinamak Chandrika gi imung manungna mahaki damak yamna tonganba plan ama tawduna lairami. May gi tang manga da Patel gi imung manungna Chandrikabu magi cousin gi luhongba ama yaurunaba puduna laklami. Adubu makoina Chandrika puduna lakibasi luhongba asi yaurunaba gi natte. Makoi gi asengba purpose ti luhongliba cousin gi nupi asigi mabungda Chandrikabu yekhanabagi damaktani. Masigi matungda nupa asida Chandrika gi luhong khongdongbagi wari watai tawdoribani. Chandrikana mama mapagi plan asigi clue khanglakpaga magi thamoina yaningdaba ama faurami. Kaigino harigadi mahakti doctor ama oiraga Haris ka punna yum palminabagi wakal sagatuna loikrabani. Chandrikana hongkhiba matamsingda mahakki imunggi wakhallon karino haibasi kauthoklarba mali. Mamangda sarpanch oiramlaba Senda Bhai yamna strict oiba amadi
थाइनगी वखल्लोंदा थाजबा मियोय अमखकनी मचानुपीबु महाकना युमगी मपानदा लाइक लाइसु तमंजरगसु महाकना मचानुपी चंद्रिका महाकना पामजबा नुपादा लुहोंग खोंदोंबा पामलमनी लुहोंबगी वरी वताई होदोअबा मतुंग चंद्रिकागी नेचरदा अहोंबा कया अमा लैबा अमदि महाकी रिएक्शन उबदगी इमुंग मनुंगी मीना चंद्रिका नुपा अमगा नुंसी मरी लैनै हाइबगी चिंगनबा अमा लैरमे महौसाना मचानुपी ओइबिसिंग मपागा यामना नक्सिनबा उबा फंगी अदुबु थाइनगी वखल्लोना योमलबा सेंदा भाई मचानुपी चंद्रिकाना नुपा अमगा नुंसीनबसी मंगोंदा नमथाक तौबनी हाइना फावरमे महाकना मचानुपीबु थाजदुना मपानदा लाइरिक तंबा थारुरिबसी थाजबा असिमक मचानुपीना मांगहल्ले हाइना खल्लमे मचानुपीदगी हेना लैकाइना सोसाइटीना लुमना लौदुना करी nganarkani खनबदा अकीबा अमा सेंदा भाइना फावरमे मरम असिना मचानुपीदा अथिंगबा थंबा हौरमी कईगुम्बा कांदना चंद्रिकागी फोन असी मपाना नमित खरानिगी लौसली कईगुम्बा कांदना मयुमदगी मपान थोकपसु थिंगलमी मसिदसु नते मपाना चंद्रिकादा महाकना पांबा नुपादा खक लुहोंगनी हाइना अकनबा प्रेशर पीबसु हौरमी ममई थंगदा कैसु नतबदा इमुंगी मीना चंद्रिकादा थमलिबा अथिंगबा मयामसिदा खांगबा ngamnaktraduna महाकना पामजबा अपांबा नुपादा लुहोंगनी हाइना इमुंगी मीदा चंद्रिकाना हाइरमी मतंग असिदा मरी मतासिंगना चंद्रिकागी मपादा अचाकपा मईदा गी हाजिनबगुम थोकलमी चंद्रिकागी अंकलना महाकी मपादा नोकनबिरमी महाकना असुमना हाइरमी मदुदी हुजुकांगी नुपीसिंग लाइरिक लाइसु तमन्नबा थाबदा कॉलेजता स्कूलदा खंगनबा नुपा थमदुना मतुंग तारकपदा हाइरिबा नुपासिंग असिगा मयुमदगी चेंदुना लुहोंगी सुमायना हाइरकपसिना सेंदा भाईदा असाउबा हेंगत हंदुना हौजिक्ति मचानुपीबु लाइरिक तंबा उमथिंग थिंगलमी अमदी थुना लुहोंखिनबगी प्रेशर तौबा हौरमी मखा ताना नीट की कोचिंग यावबा कॉलेज काबा उमथिंग थिंगलमी मरम असिना नि चंद्रिकाबु हॉस्टेलदा अमुक हलहंद्रिबसी चंद्रिकाना मागी मिट की ममंगमक्तदा महाकना खंजरिबा मंगलान थुंगलरोय हाइबसी इसेंग सेंगना उरमी वफम मयाम असी चंद्रिकाना हरेस्ता इंस्टाग्राम की मेसेजता लोइना तमलमी अमदी महाक खक्तगा पुंसी चुप्पगी ओइना लेमिनगनी हाइना हाइरमी नुमित 35 कुन्नी लेरगा चंद्रिका अमदी हरेसना पुन्ना चेनखिनबगी प्लान तौरमी 2025 की जून की तांग मरीदा चंद्रिका तुमिन्ना इमुंग मनुंग अमता खंगलमदना हरेस का पुन्ना गुजरात की अहमदाबाद की दमक लाकलमी मफम असिदा मखोइना अहमदाबाद मिर्जापुर कोर्ट लिव इन द लैनबगी एग्रीमेंट अमा फाइल तौरमी पेपर वर्क लोयरबा मतुंगदा मखोइ अनि उदयपुर उजैन ग्वेलर जयपुर कोयरबा मतुंग राजस्थान की बालासोरदा लैबा रिसोर्ट अमदा लैरमी मफम असिदा मखोइ अनिना मतम खरा लैदुना इमुंग मसेल वरी वताई तौरगा यासिनबा अमा पुरकनबा होटनगे हाइबगी वरेप लौरमी असोमदना चंद्रिकागी इमुंगना मचानुपी मांगखिबगी मिसिंग कंप्लेन तौदुना लैरमी अदबु असेंबगेदि चंद्रिका मसाना याना हरेस का लाकमिनखिबनी चंद्रिकागी लोकेशन हेक खंगबगा पुलिसना चंद्रिकागी मबु हरी भाईगा पुन्ना रिसोर्ट असिदा यौरक्लमी पुलिसना वारेंट अमता यावदुना मखोइ अनिगी फोनसु सीज तौरमी मसगी मतुंग सेंदा भाईगी इन्फ्लुएंसना मखोइ अनि असि तोंगान तोंगान खाइदोकनदुना चंद्रिकाबुना नमफुदा मयुमदा थारक्लमी गरी मनुंगदा हंजन हंजन चंद्रिका आई युमगी मीगा चटलोय आईदी हरेस का पुन्ना लैगनी हाइना हाइरमी चंद्रिका एडल ओइजरबसु मागी वा कनानसु ताबिरमदे मसाना याना युमदगी थोलखरबी चंद्रिका अमुक हन्ना पुलिसना युम सिमक्तदा थाजिलक्लमी सेंदा भाईगी प्रेशर न मरम ओइरगा पुलिस हरेस की थाइनगी रेकॉर्ड थीबा हौरमी अदबु पुलिसना हरेस की मथक्ता अचौबा क्रिमिनल केस फंगदबना मरम ओइरगा थाइनगी यू फाबगी केस सिदा युमफम ओइरगा महाकु जेलदा थाजिलमी पुलिसना केस असी क्लोज तौदोबना मरम ओइरगा 13 जून 2025 ता चंद्रिकागी स्टेटमेंट लौनबा पुलिसना स्टेशनदा कौरमी अदबु चंद्रिकाना हंजन हंजन महाक हरेस कपुन्ना लैगिनी हाइबा वफम असी हाइरमी अदबु पुलिसना चंद्रिका मतेंग पांगबगी महुत्ता सेंदा भाईगा पुल्लगा चंद्रिकादा प्रेशर पिरमी अमसु कईगुंबा नंगना स्टेटमेंट होंद्रगदी हरेस ता अवाबा ताहनगनी हाइरमी मखाताना हरेस की मथक्ता फेक केस पांसिलगा महाकु पुंसी चुप्पा जेलदा थमगनी हाइरमी पुलिसना होटनरिबा प्रेशर असी ममई थंगदा माई पाकलमी
Chandrika Harespu awafam da tahaningdabadagi mahak mama mapaga laigi haina statement amuk pirami mathangi numit 14 June 2025 ta NEET ki result sulaklami amadi mahakna fangliba mark asina suksoi soidana mahak college amma natraga amadadi mingchanma fanglani khalami machanupi gi result asida mapa senda bhaise haraufam thokpani adubu masigi ona tainabata result asina machanupi bu maning makha tamankrani haina khalami mahakna khalami result asina mahaki ikai khumnababu soidana khongauna halakani hafta ama leiraga 21 June 2025 ta bail hack fangbaga Hares na police tagi phone laurami adubu phone asi mahakna on tawbada Hares sok chatlami maramdi mahaki phone asi reset tawduna leirami ahanbada police na warrant yautana mahaki phone asi evidence ki mingda lausalle masugi matung amuk reset tawthokpire hairiba mayamsi ain gi miyengdadi yadaba thabak amakhakni jail dagi tholakpaga Hares Chandrika gi damak yamna khanjirami mahakna yamna thuna magi insta da login tawrami 17 June da Chandrika na message kaya ama tharaklami message asida Chandrika na mahakna apambagi mayokta magi imungi mina mahakpu luhongnabu hotnare haina irami aidi nanga luhongba pami aduna aibu yamna thuna lauru law hairami kaigumba aigi imungi apamba asida aina luhongdaba taragadi soidana aigi imungna aibu hatokhrani hairami matang asidagi Chandrika gi punsigi aroiba chenagi lamai ase iba horabani kaigino hairagadi hairiba message mayamsi case asibu investigation tawriba police na Chandrika gi uncle Sibaram amadi cousin Naranda utpa matamda 24 June 2025 ki athengba ahingda thokkiba kiningai oiraba wari ase lithoraklami 24 June 2025 ta police Chandabhai Patel gi yumda habeas corpus petition gi notice piba laklami notice asigi matung inna 27 June 2025 ta machanupi Chandrika court ki mangda puthokpa tarami matang asida Chandabhai machanupi na court magi mayokta soidana chatkidra haibagi akiba ama leirami maram asina Sibaram ga pullaga aroibo oina machanupi gyan tahanaba ngasi hairasi kaigumba yadaba thoklagadi ngasina mahaki aroiba hingbagi numit ohelasi haina firep laurame Sibaram na plan asida machanupa Naranbusu yaholami makhoi ahumna Chandrika bu hiram khudimakta gyan tahanaba yamna kanna hotnarami adabu Chandrika na sukya yadaba asida plan gi matung inna sangomda makhoina pangthanaba hidak yansinduna thakhalami hidak na maram oiraga Chandrika magi bedroom da yamna thuna tumba changkhirami family gi mi atai loinamak tumnarikanda ahingi pung ama makhaida Chandabhai Patel amadi Sibaram Chandrika gi room da laklami amadi nungaina tumduna leiribi Chandrika mahakpu hek pokpiba mapana menungsi leitana khawri metuna hatlami hatlaba matung Sibaram amadi Narangi matengna Chandrika gi asiba hakchang store room da chingduna puraklami amadi thawri ama tawraga fan mathaktagi thawri yalaga sibagi mawongda yantharami masigi matung makhoi ahum magi room da changduna tumsinaba saduna leirami ayukki pung mari taba swaida makhoi ahumna store room da chattuna Chandrika masa mathanta siduna leirami haina drama tawrami masigi matung imungi izat miyam mangda kannabagi damak mayam pulap manaraga Chandrika heart attack na sibani haina chap manana hairami maramdi Chandrika gi postmortem tawdanaba amadi makhoina tawkhiba mayamdu khangdanabagi damaktani maram asina Palanpuda laiba Chandabhai Patel gi manau nupa atomba amadi atopa mari mata singda Chandrika sibagi matangda khanghalamdana yamna thuna ayukki pung tarukta mahaki aroiba mathau mangam pangthokhirami Chandabhai na mahaka khangna chanabagi mateng lauduna sasinaba death certificate su laurami certificate asida sibagi maramsu heart attack ni haina irami police ta wari mayam asi lithoraklaba matung Sibaram amadi ngaramde faduna leirami adugu Chandabhai di police na farani kibadagi mangjawnana chenkhirami hojiksu mahakpu faba ngamdana leiri Chandrika na sikhiba asi mahakki imung manung khakna hatpani haina lauba langani police ki chu achoba role ama yauri police na achuba tawbirakani khalamba Chandrika makoina ni mahakpu asibagi kayata phankibasi Chandrika gi mafamda live in da leinabagi
agreement su leirabani masina takpadi Chandrika amadi Hares masana yana leibani haibasini adubu police na agreement asi sam chamba che amani lauduna nathaiduna thamkibani aseng bagidi koina Chandrika bu ngakpi semidobani adubu kaini tawruni jiti Chandrika su hapikre mutung tarakpada kari update leibi haibadu ai adum pisarake jiki oina Chandrika gi uncle Sibaram amadi Narandi police to fare adubu mahaku popiyo mapadi hojik su fadana leiri asigidi matang asida wari asilo shitage. Thank you everyone.